ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯡ ꯅꯣꯟꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯕꯤ ꯂꯥꯡꯂꯦꯟꯒꯤ ꯂꯥꯏꯕꯛ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯁꯤꯌꯥ ꯍꯧꯕꯤꯖꯝ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯄꯤꯛꯇꯛ ꯇꯧꯕ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯈꯨꯜ ꯑꯗꯨꯒꯤ ꯑꯇꯩ ꯂꯩꯁꯥꯕꯤꯒꯨꯝꯅ ꯐꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠ ꯆꯥꯗꯨꯅ ꯑꯀꯦ ꯑꯃꯧ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯑꯗꯨ ꯇꯧꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯝ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟꯗꯨ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯑꯌꯨꯛ ꯑꯗꯨꯗ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯑꯗꯨ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯐꯤ ꯑꯃꯗ ꯃꯥꯒꯤ ꯄꯨꯅꯅꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯁꯈꯤꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯃꯥ ꯆꯪꯂꯛꯄ ꯑꯗꯨꯗ ꯂꯥꯡꯂꯦꯟꯅ ꯍꯪꯉꯤ, "ꯏꯃꯥ, ꯃꯇꯝꯁꯤꯁꯨ ꯌꯥꯝꯅ ꯉꯜꯂꯤ, ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯏꯪꯈ꯭ꯔꯕꯁꯤꯗ ꯍꯧꯒꯠꯂꯛꯏꯕꯗꯨꯕꯣ? ꯑꯃꯨꯛ ꯅꯁꯥꯗꯣ ꯅꯥꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ?" ꯃꯃꯥ ꯁꯈꯤꯅ ꯍꯥꯏ, "ꯏꯆꯥꯅꯅꯦ ꯉꯁꯥꯏꯗꯒꯤ ꯏꯪꯈ꯭ꯔꯕ ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯊꯕꯛ ꯇꯧꯕꯒꯤ ꯃꯈꯣꯟꯗꯣ ꯇꯥꯕꯗꯅꯦ ꯏꯃꯥꯁꯦ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯍꯧꯒꯠꯂꯛꯏꯕꯅꯤꯅꯦ." ꯂꯥꯡꯂꯦꯟ ꯄꯣꯠ ꯌꯣꯝꯂꯤꯕ ꯑꯗꯨ ꯂꯦꯞꯂꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥ, ꯆꯪꯂꯣ, ꯐꯃꯨꯡꯗꯅꯦ ꯂꯨꯝꯅ ꯇꯨꯝꯗꯨꯅ ꯂꯩꯔꯨꯆꯣ, ꯅꯨꯃꯤꯠ ꯊꯣꯛꯂꯛꯑꯕ ꯀꯥꯟꯗꯅꯦ ꯍꯧꯒꯠꯂꯣ, ꯅꯁꯥꯗꯣ ꯏꯪꯍꯟꯒꯅꯨ, ꯏꯃꯥ ꯅꯥꯕ ꯌꯥꯗꯦꯕ." ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯄꯣꯌꯣꯡ ꯌꯣꯝꯂꯤꯕ ꯑꯗꯨꯗ ꯃꯃꯥ ꯁꯈꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯏꯆꯥꯅꯅꯦ ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯄꯣꯠꯌꯣꯝꯒ ꯌꯣꯝꯂꯤꯕ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣꯅꯦ?" "ꯑꯗꯨꯕꯨꯔꯣ ꯏꯃꯥ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯃꯌꯥꯝ ꯑꯃ ꯑꯌꯨꯛꯇꯅꯦ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯜꯂꯤꯕꯁꯦ, ꯉꯁꯤꯗꯤ ꯑꯩꯁꯨ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ, ꯍꯣꯔꯦꯟ ꯆꯤꯡꯗ ꯆꯥꯅꯅꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯁꯨꯝ ꯌꯣꯝꯁꯤꯜꯂꯤꯕꯅꯤ." "ꯑꯣ, ꯑꯗꯣ ꯏꯆꯥ ꯋꯥꯅꯅꯕꯅꯤ, ꯆꯤꯡꯗ ꯆꯠꯇꯨꯅꯅꯦ ꯁꯤꯡ ꯆꯜꯂꯨꯗ꯭ꯔꯕꯁꯨ ꯏꯪꯈꯣꯜ ꯑꯁꯤꯗ ꯍꯧꯔꯤꯕ ꯎ ꯑꯀꯪꯕꯁꯤꯡ ꯑꯁꯤꯗꯒꯤ ꯃꯁꯥ ꯊꯦꯛꯂꯒ ꯌꯥꯕ ꯑꯗꯨꯗ ꯏꯆꯥꯅ ꯀꯔꯤꯒꯤꯅꯣ ꯋꯥꯅ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯜꯂꯨꯒꯗꯧꯔꯤꯕꯕꯣ?" ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯑꯃꯨꯛ ꯍꯥꯏ, "ꯏꯃꯥ, ꯉꯁꯤꯗꯪꯗꯤ ꯅꯆꯥ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯟꯕꯗꯣ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ, ꯑꯃꯨꯛꯇꯁꯨ ꯆꯠꯇ꯭ꯔꯤ, ꯑꯗꯨꯅ ꯅꯆꯥ ꯉꯁꯤꯗꯪꯗꯤ ꯆꯤꯡꯗ ꯆꯠꯆꯔꯨꯒꯦꯕ. ꯏꯅꯦ ꯈꯣꯝꯗꯣꯟꯗ ꯉꯁꯤꯅꯦ ꯁꯤꯡ ꯆꯟꯕ ꯆꯠꯄꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦꯅ ꯉꯔꯥꯡ ꯍꯥꯏꯈ꯭ꯔꯕꯅꯤ. ꯉꯁꯤꯗꯩ ꯅꯆꯥ ꯑꯃꯨꯛꯇ ꯆꯠꯆꯔꯨꯒꯦ ꯏꯃꯥ." ꯃꯆꯥꯅ ꯉꯁꯤ ꯅꯣꯡꯃ ꯈꯛꯇꯪ ꯆꯠꯆꯔꯨꯒꯦ ꯍꯥꯏꯖꯔꯕ ꯑꯗꯨꯗ ꯃꯃꯥ ꯁꯈꯤꯅꯁꯨ ꯌꯦꯠꯅꯤꯡꯗ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯐꯔꯦ, ꯉꯁꯤꯗꯤꯅꯦ ꯏꯆꯥꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯒꯦ ꯍꯥꯏꯕꯗꯣ ꯏꯃꯥꯁꯨ ꯌꯥꯔꯦ. ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯅꯅꯦꯁꯤꯡꯒ ꯄꯨꯟꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯧꯀꯣ. ꯁꯤꯡ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯊꯟꯇ ꯑꯃꯨꯛ ꯆꯤꯡꯅꯨꯡ ꯑꯗꯨꯗꯅꯦ ꯆꯪꯂꯨꯕ ꯃꯇꯝꯗ ꯂꯝꯕꯤꯗꯣ ꯂꯝꯍꯥꯡꯅꯒꯅꯤ." "ꯏꯃꯥ, ꯑꯩ ꯏꯅꯦꯁꯤꯡꯒꯤ ꯃꯅꯥꯛꯇꯒꯤ ꯏꯊꯟꯇ ꯀꯩꯁꯨ ꯆꯠꯂꯨꯏ. ꯁꯤꯡ ꯊꯤꯔꯕꯁꯨ ꯏꯅꯦꯁꯤꯡꯒ ꯄꯨꯟꯅ ꯑꯗꯨꯝ ꯊꯤꯃꯤꯟꯅꯒꯦ." ꯑꯗꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯟꯕ ꯆꯠꯀꯗꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯍꯩ ꯃꯍꯩ ꯀꯧꯅꯔꯛꯂꯤ꯫ ꯁꯈꯤꯅ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗ ꯑꯃꯨꯛ ꯍꯥꯏ, "ꯑꯦ, ꯁꯤꯡ ꯆꯟꯕꯤꯁꯤꯡꯁꯦ ꯊꯣꯡꯅꯔꯛꯂꯤꯅꯦ. ꯏꯃꯥꯅꯅꯦ ꯃꯅꯝ ꯅꯝꯕꯤꯔꯒꯦ, ꯅꯈꯨꯠꯇꯣ ꯏꯃꯥꯗ ꯄꯤꯔꯛꯎ." ꯁꯈꯤꯅ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯏꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯊꯣꯡꯁꯦ ꯊꯤꯡꯖꯤꯜꯂꯒ ꯐꯃꯨꯡꯗ ꯂꯨꯝꯅ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ. ꯁꯤꯡꯒꯥꯗꯣ ꯌꯥꯝꯅ ꯄꯨꯔꯛꯀꯅꯨ, ꯏꯆꯥꯅ ꯀꯣꯛ ꯑꯃꯨꯛ ꯆꯤꯛꯀꯅꯤꯀꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯡꯂꯦꯟꯗꯨ ꯃꯥꯒꯤ ꯄꯣꯌꯣꯝ ꯌꯣꯝꯂꯤꯕ ꯐꯤ ꯑꯗꯨ ꯅꯝꯗ ꯄꯣꯠꯁꯤꯟꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯅꯦꯁꯤꯡꯒ ꯄꯨꯟꯅ ꯆꯤꯡꯗ ꯆꯠꯃꯤꯟꯅꯈ꯭ꯔꯤ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ, ꯉꯥꯏꯍꯥꯛꯇꯪꯅꯦ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯄꯣꯊꯥꯈꯤꯁꯤ ꯍꯥꯏꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒꯅ ꯆꯤꯡ ꯑꯁꯦ ꯀꯥꯕ ꯍꯧꯔꯁꯤ ꯍꯥꯏꯕ꯭ꯔꯣ?" ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯋꯥꯔꯕꯁꯨ ꯋꯥꯅꯅꯦ ꯆꯤꯡ ꯃꯊꯛꯇ ꯌꯧꯅꯕ ꯀꯥꯍꯧꯔꯁꯦ. ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯑꯃꯨꯛ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯂꯕꯗꯤ ꯁꯤꯡ ꯊꯤꯔꯤꯉꯩꯗꯅꯦ ꯌꯨꯝ ꯍꯟꯕꯗ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤꯌꯦ." ꯃꯌꯥꯝ ꯑꯗꯨꯁꯨ ꯁꯤꯡ ꯍꯥꯟꯅ ꯆꯜꯂꯁꯦ ꯍꯥꯏꯅꯗꯨꯅ ꯆꯤꯡ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯁꯤꯡ ꯆꯟꯕ ꯀꯥꯔꯛꯂꯤꯕ ꯆꯤꯡ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯤꯡ ꯑꯗꯨ ꯀꯥꯈꯠꯂꯛꯄꯅ ꯃꯌꯥꯏ ꯌꯧꯔꯛꯂꯤ꯫ ꯃꯈꯣꯏ ꯅꯨꯄꯤ ꯈꯔꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯩ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤꯅꯦ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯒꯦ. ꯃꯇꯣꯟ ꯌꯧꯅꯒꯅꯦ ꯀꯥꯕ ꯉꯝꯂꯔꯣꯏ. ꯏꯁꯥꯁꯦ ꯋꯥꯕꯅ ꯌꯥꯗ꯭ꯔꯦ." ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯁꯨꯅꯦ ꯃꯇꯣꯟ ꯌꯧꯅꯒ ꯀꯥꯔꯔꯣꯏ. ꯆꯤꯡ ꯃꯇꯣꯟ ꯌꯧꯅꯕ ꯀꯥꯔꯗꯤꯅꯦ ꯁꯤꯡ ꯆꯟꯕꯒ ꯉꯝꯂꯔꯣꯏ.
ꯁ꯭ꯋꯥꯏꯁꯤꯗꯒꯤꯅꯦ ꯑꯗꯨꯝ ꯆꯠꯂꯒꯦ ꯅꯈꯣꯏ ꯀꯅꯥꯅꯣ ꯃꯇꯣꯟ ꯌꯧꯅ ꯀꯥꯒꯗꯕ ꯃꯈꯩꯗꯣ ꯂꯣꯏꯅ ꯀꯥꯅꯈ꯭ꯔꯣ ꯑꯩꯗꯤꯅꯦ ꯉꯝꯂꯔꯣꯏ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯋꯥꯔꯕꯁꯨ ꯋꯥꯅꯅꯦ ꯃꯇꯣꯟ ꯌꯧꯍꯧꯕꯅ ꯐꯅꯤꯗ ꯆꯤꯡ ꯃꯇꯣꯟꯗꯗꯤ ꯁꯤꯡꯁꯨꯅꯦ ꯐꯖꯕ ꯉꯥꯛꯇꯅꯤ ꯐꯪꯒꯅꯤꯌꯦ ꯑꯁ ꯑꯁꯨꯛ ꯋꯥꯔꯕ ꯀꯥꯟꯁꯤꯗꯕꯨ ꯁꯤꯡ ꯐꯖꯕꯒꯥꯗꯣ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦ ꯑꯐꯪꯕ ꯈꯔ ꯆꯜꯂꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯈꯔ ꯑꯃꯅ ꯆꯤꯡꯒꯤ ꯃꯌꯥꯏ ꯑꯗꯨꯗ ꯁꯤꯡ ꯆꯟꯗꯨꯅ ꯂꯩꯍꯧꯔꯤ ꯅꯨꯄꯤ ꯈꯔ ꯑꯃꯅ ꯆꯤꯡ ꯃꯇꯣꯟ ꯌꯧꯅꯕ ꯀꯥꯈ꯭ꯔꯤ ꯆꯤꯡ ꯃꯇꯣꯟ ꯇꯝꯅ ꯀꯥꯔꯛꯂꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯣꯝꯗꯣꯟ ꯑꯃꯁꯨꯡ ꯂꯥꯡꯂꯦꯟꯁꯨ ꯌꯥꯎꯔꯤꯕꯅꯤ ꯈꯣꯝꯗꯣꯟꯅ ꯂꯥꯡꯂꯦꯟꯗ ꯍꯥꯏ 이베마 랑렌 ꯅꯪꯕꯨ ꯋꯥꯔꯕ꯭ꯔꯣ ꯃꯇꯣꯟ ꯌꯧꯕ ꯉꯝꯂꯔꯣꯏꯗ꯭ꯔꯣ ꯂꯥꯡꯂꯦꯟꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯅꯦ ꯈꯣꯝꯗꯣꯟ ꯋꯥꯕꯕꯨꯗꯤ ꯋꯥꯔꯦ ꯑꯗꯣ ꯃꯇꯣꯟ ꯌꯧꯅꯕ ꯀꯥꯔꯁꯦ ꯅꯅꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟ ꯅꯪꯗꯤꯅꯦ ꯉꯁꯤ ꯑꯍꯥꯟꯕ ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯑꯁꯤꯗ ꯋꯥꯃꯟꯈꯤꯗꯅ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅꯅꯦ ꯆꯤꯡꯗꯅꯦ ꯁꯤꯡ ꯆꯟꯕꯒ ꯂꯥꯛꯅꯤꯡꯂꯔꯣꯏꯗꯣ ꯂꯥꯡꯂꯦꯟꯅ ꯏꯟꯗꯣꯆꯥ ꯋꯥꯔꯕꯁꯨ ꯋꯥꯅ ꯆꯤꯡꯗꯅꯦ ꯏꯅꯦ ꯍꯣꯏ ꯏꯟꯗꯣꯆꯥ ꯍꯣꯏ ꯅꯈꯣꯏ ꯃꯌꯥꯝꯒ ꯄꯨꯟꯅ ꯁꯤꯡ ꯆꯟꯕ ꯆꯠꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤꯅ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯁꯤꯡ ꯆꯟꯕ ꯂꯥꯛꯅꯤꯡꯈꯤꯅꯤꯌꯦ ꯃꯈꯣꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯆꯤꯡ ꯃꯇꯣꯟ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯁꯤꯡ ꯆꯟꯕ ꯍꯧꯅꯈ꯭ꯔꯤ ꯂꯥꯡꯂꯦꯟꯁꯨ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯈꯣꯝꯗꯣꯟꯒ ꯄꯨꯟꯅ ꯁꯤꯡ ꯃꯁꯥ ꯑꯃ ꯁꯥꯟꯗꯣꯛꯃꯤꯟꯅꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯈꯣꯝꯗꯣꯟꯗ ꯍꯥꯏ ꯏꯅꯦ ꯈꯣꯝꯗꯣꯟ ꯑꯩꯗꯤ ꯁꯤꯡ ꯄꯨꯟꯅꯅꯕ ꯌꯨꯝꯗꯒꯤ ꯊꯧꯔꯤꯁꯨ ꯑꯃꯠꯇ ꯄꯨꯔꯛꯍꯧꯗ꯭ꯔꯤ ꯍꯣꯔꯦꯟꯅꯦ ꯁꯤꯡ ꯃꯁꯥ ꯁꯥꯟꯕ ꯂꯣꯏꯔꯒ ꯀꯔꯤꯅ ꯄꯨꯟꯒꯅꯤ ꯈꯣꯝꯗꯣꯟꯅ ꯂꯥꯡꯂꯦꯟ ꯁꯤꯡ ꯄꯨꯟꯅꯕꯒꯤ ꯊꯧꯔꯤꯕꯨ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤ ꯍꯥꯏꯒꯦ ꯁꯦ ꯎꯔꯤ ꯌꯥꯜꯂꯒꯅꯦ ꯃꯀꯨꯗꯣ ꯍꯤꯗꯣꯛꯂꯒ ꯄꯨꯜꯂꯒ ꯂꯣꯏꯔꯦ ꯅꯪꯒꯤ ꯁꯤꯡ ꯊꯤꯒꯗꯕꯗꯣ ꯑꯗꯨꯗꯨꯝ ꯍꯥꯟꯅꯅꯦ ꯀꯣꯛꯊꯣꯡ ꯐꯥꯅꯅꯕ ꯀꯛꯂꯒ ꯃꯁꯥꯁꯤꯡ ꯑꯗꯣ ꯁꯥꯟꯗꯣꯛꯎ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯆꯤꯡ ꯃꯌꯥꯏꯗ ꯁꯤꯡ ꯆꯜꯍꯧꯔꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯁꯤꯡ ꯀꯣꯛꯊꯣꯡ ꯑꯗꯨ ꯐꯥꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯡꯕꯨꯜ ꯑꯗꯨ ꯄꯨꯟꯅꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗꯤꯅꯦ ꯁꯤꯡꯁꯦ ꯀꯣꯛꯊꯣꯡ ꯐꯥꯔꯦ ꯆꯤꯡ ꯃꯇꯣꯟꯗ ꯀꯥꯈꯤꯕ ꯃꯈꯣꯏꯗꯤꯅꯦ ꯐꯥꯔꯝꯈꯤꯔꯣꯏ ꯁꯤꯡꯁꯦ ꯃꯈꯥꯗ ꯆꯤꯡꯊꯔꯒ ꯃꯇꯣꯟꯗ ꯀꯥꯈꯤꯕꯁꯤꯡ ꯑꯗꯣ ꯀꯨꯝꯂꯛꯄ ꯑꯣꯏꯅ ꯆꯤꯡꯈꯣꯡꯗ ꯑꯣꯏꯅ ꯉꯥꯏꯔꯨꯔꯁꯤꯔꯣ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯁꯤꯡꯕꯨꯜ ꯑꯗꯨ ꯄꯨꯟꯕ ꯂꯣꯏꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣꯍꯣ ꯃꯈꯣꯏꯒꯤꯗꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕꯅꯦ ꯁꯤꯡꯕꯨꯜ ꯐꯥꯔꯝꯈꯤꯔꯣꯏ ꯑꯗꯨꯅꯅꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯦ ꯃꯈꯣꯏ ꯀꯨꯝꯂꯛꯑꯒ ꯑꯣꯏꯅꯅꯦ ꯄꯨꯟꯅ ꯁꯤꯡꯁꯦ ꯃꯈꯥꯗ ꯆꯤꯡꯊꯃꯤꯟꯅꯔꯁꯦ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯁꯤꯡ ꯆꯟꯕ ꯂꯣꯏꯔꯕ ꯃꯈꯣꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯐꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯊꯛꯇꯨꯅ ꯄꯣꯊꯥꯅꯔꯝꯃꯤ ꯆꯤꯡ ꯃꯇꯣꯟꯗꯁꯨ ꯁꯤꯡ ꯆꯜꯂꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯁꯤꯡꯕꯨꯜ ꯐꯥꯅꯅꯕ ꯁꯤꯡ ꯌꯥꯜꯂꯝꯃꯤ ꯈꯣꯝꯗꯣꯟ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯤꯡꯕꯨꯜ ꯐꯥꯔꯝꯃꯤ ꯈꯣꯝꯗꯣꯟꯅ ꯂꯥꯡꯂꯦꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯥꯡꯂꯦꯟ ꯂꯥꯛꯑꯣꯅꯦ ꯅꯪꯒꯤ ꯁꯤꯡꯗꯣ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯊꯅꯝꯈꯣ ꯑꯗꯨꯒꯅꯦ ꯁꯤꯡ ꯑꯁꯦ ꯄꯨꯟꯅꯅꯕ ꯎꯔꯤ ꯌꯥꯜꯂꯨꯈꯤꯁꯤ ꯂꯥꯡꯂꯦꯟꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯍꯣꯏ ꯏꯅꯦ ꯈꯣꯝꯗꯣꯟ ꯂꯥꯛꯑꯒꯦ ꯑꯗꯣ ꯎꯔꯤꯅ ꯀꯗꯣꯝꯗꯒꯤ ꯌꯥꯟꯗꯣꯏꯅꯣ ꯇꯨ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤꯅꯦ ꯑꯁꯤꯗꯒꯤ ꯍꯦꯛꯇ ꯌꯥꯟꯒꯗꯧꯔꯤꯕꯅꯤ ꯂꯥꯛꯑꯣ ꯈꯣꯝꯗꯣꯟ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯑꯅꯤ ꯑꯗꯨ ꯎꯔꯤ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯒ ꯎꯔꯤ ꯌꯥꯜꯂꯝꯃꯤ ꯂꯥꯡꯂꯦꯟꯅ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯈꯣꯝꯗꯣꯟꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯏꯅꯦ ꯐꯩꯖꯥ ꯐꯖꯕ ꯃꯌꯥꯝ ꯄꯥꯜꯂꯤ ꯈꯔ ꯍꯦꯛꯈꯤꯁꯦ ꯑꯩ ꯐꯩꯖꯥ ꯄꯥꯝꯕꯤꯁꯦ ꯃꯁꯥ ꯑꯃ ꯆꯤꯡꯊꯔꯛꯀꯦ ꯏꯅꯦ ꯈꯣꯝꯗꯣꯟꯅ ꯑꯃꯨꯛ ꯍꯦꯛꯂꯛꯑꯣ ꯈꯣꯝꯗꯣꯟꯅ ꯀꯗꯥꯏ ꯅꯪꯅꯅꯦ ꯐꯩꯖꯥ ꯄꯥꯜꯂꯦ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯅꯦ ꯇꯨ ꯑꯁꯤꯗ ꯂꯩꯔꯤꯁꯤꯅꯤ ꯏꯅꯦ ꯈꯣꯝꯗꯣꯟꯅ ꯏꯁ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯂꯥꯡꯂꯦꯟ ꯃꯁꯥꯗꯣ ꯆꯤꯡꯊꯔꯛꯎ ꯏꯅꯦꯅꯦ ꯐꯩꯖꯥꯁꯤꯡꯁꯦ ꯍꯦꯛꯂꯛꯀꯦꯀꯣ ꯂꯥꯡꯂꯦꯟꯅ ꯐꯩꯖꯥ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯃ ꯆꯤꯡꯊꯔꯝꯃꯤ ꯈꯣꯝꯗꯣꯟꯅ ꯐꯩꯖꯥ ꯑꯗꯨ ꯍꯦꯛꯂꯤ ꯈꯣꯝꯗꯣꯟꯗꯨ ꯐꯩꯖꯥꯁꯤꯡ ꯑꯗꯨ ꯍꯦꯛꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯂꯥꯡꯂꯦꯟ ꯐꯩꯖꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯐꯖꯅ ꯏꯔꯣꯜꯂꯒ ꯆꯥꯔꯕꯗꯤ ꯍꯥꯎꯔꯅꯤ ꯂꯥꯡꯂꯦꯟꯅ ꯏꯅꯦ ꯈꯣꯝꯗꯣꯟ ꯃꯁꯥ ꯑꯃꯁꯦ ꯑꯃꯨꯛ ꯆꯤꯡꯊꯔꯛꯀꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯦꯛꯂꯛꯎ ꯍꯣꯏ ꯆꯤꯡꯊꯔꯛꯎ ꯐꯩꯖꯥ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯍꯦꯛꯂꯕ ꯃꯇꯨꯡꯗ ꯈꯣꯝꯗꯣꯟꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟ ꯌꯥꯔꯅꯤ ꯐꯅ ꯌꯥꯝꯅ ꯍꯦꯛꯂꯤ ꯈꯔꯗꯣ ꯄꯥꯟꯖꯍꯧꯔꯁꯅꯨ ꯀꯣꯟꯅ ꯑꯃꯨꯛ ꯍꯦꯛꯂꯁꯦ ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯤ ꯑꯍꯣꯏ ꯏꯅꯦ ꯈꯣꯝꯗꯣꯟ ꯃꯁꯥꯁꯦ ꯍꯤꯗꯣꯛꯂꯝꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯗꯨ ꯃꯥꯅ ꯌꯥꯟꯊꯔꯝꯕ ꯐꯩꯖꯥ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯈꯣꯝꯗꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯅꯦ ꯈꯣꯝꯗꯣꯟ ꯁꯤꯡꯗꯣ ꯑꯃꯨꯛ ꯄꯨꯜꯂꯨꯔꯁꯤ ꯍꯣꯏ ꯄꯨꯜꯂꯨꯔꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅꯅꯦ ꯐꯩꯖꯥ ꯍꯦꯛꯂꯤꯉꯩ ꯃꯈꯣꯏꯁꯨꯅꯦ ꯁꯤꯡ ꯄꯨꯟꯕ ꯂꯣꯏꯔꯝꯂꯅꯤ ꯈꯣꯝꯗꯣꯟꯅ ꯎꯔꯤ ꯑꯗꯨꯒꯤ ꯃꯀꯨ ꯑꯗꯨ ꯍꯤꯗꯣꯛꯂꯒ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯁꯤꯡ ꯃꯄꯨꯜ ꯑꯗꯨ ꯄꯨꯜꯂꯝꯃꯤ ꯆꯤꯡ ꯃꯇꯣꯟ ꯑꯗꯨꯗ ꯁꯤꯡ ꯆꯜꯂꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯁꯤꯡ ꯆꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯄꯣꯊꯥꯅꯔꯝꯃꯤ
ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯄꯨꯅꯔꯛꯄ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯆꯥꯅꯔꯤ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯈꯣꯝꯗꯣꯟꯅ ꯍꯦꯛꯈꯤꯕ ꯐꯩꯖꯥ ꯑꯗꯨ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯔꯨꯛ ꯌꯦꯟꯊꯣꯛꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯁꯤꯡꯕꯨꯜ ꯑꯗꯨ ꯆꯤꯡ ꯑꯗꯨꯗꯒꯤ ꯆꯤꯡꯈꯣꯡ ꯇꯝꯅ ꯆꯤꯡꯊꯔꯛꯂꯝꯃꯤ꯫ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯄꯨꯟꯅ ꯑꯃꯨꯛ ꯄꯣꯊꯥꯔꯤ꯫ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯪꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯑꯌꯨꯛꯁꯤꯗꯅꯦ ꯆꯤꯡ ꯃꯇꯣꯟꯗꯒꯤ ꯁꯤꯡ ꯆꯤꯡꯊꯔꯛꯄꯁꯤꯗꯤꯅꯦ ꯏꯁꯥꯒꯁꯦ ꯁꯥꯕꯅ ꯂꯣꯏꯔꯦ." ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, "ꯏꯪꯈ꯭ꯔꯕ ꯑꯌꯨꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯦ ꯏꯔꯛꯇ ꯂꯥꯡꯂꯦꯟꯅ ꯌꯥꯎꯔꯛꯂꯤꯕ ꯑꯁꯦ ꯑꯩꯗꯤ ꯊꯥꯒꯠꯂꯤꯕꯅꯤꯅꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯡꯗꯨꯗꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯝꯈꯤꯔꯣꯏ ꯏꯪꯉꯦ ꯍꯥꯏꯗꯅ꯫ ꯑꯗꯣ ꯏꯆꯥ ꯂꯥꯡꯂꯦꯟꯒꯨꯝꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯍꯦꯛ ꯐꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯗꯤꯅꯦ ꯑꯇꯟꯕꯤ ꯑꯣꯏꯅ ꯉꯥꯛꯇ ꯍꯦꯛ ꯇꯧꯏ." ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, "ꯍꯣꯅꯦ ꯑꯩꯒꯤꯁꯨꯅꯦ ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ 2 ꯂꯩꯔꯤꯕꯗꯣ ꯁꯨꯅꯤꯡꯗꯕꯤ ꯉꯥꯛꯇꯅꯤ꯫ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒꯅꯦ ꯊꯥ ꯐꯥꯅꯕꯨ ꯂꯩꯕ ꯆꯟꯅꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ." ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯐꯅ ꯀꯨꯏꯅ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯁꯤꯡꯕꯨꯜ ꯑꯗꯨ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯅꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯅꯕ ꯍꯧꯅꯕꯁꯨ ꯌꯥꯎꯅꯈ꯭ꯔꯦ꯫ ꯈꯣꯝꯗꯣꯟꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯥꯡꯂꯦꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯥꯡꯂꯦꯟ, ꯏꯅꯦꯁꯨꯅꯦ ꯌꯨꯝ ꯌꯧꯔꯕꯅꯤꯅ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦꯀꯣ, ꯅꯪꯁꯨ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯣꯀꯣ." ꯂꯥꯡꯂꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯍꯣꯏ ꯏꯅꯦ ꯂꯩꯍꯧꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦ." ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯈꯣꯏ ꯅꯨꯄꯤ ꯈꯔꯁꯨ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯔꯗꯨꯅ ꯑꯇꯩ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯂꯥꯡꯂꯦꯟꯅ ꯃꯀꯣꯛꯇ ꯁꯤꯡ ꯃꯄꯨꯜ ꯑꯃ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄ ꯑꯗꯨ ꯃꯃꯥ ꯁꯈꯤꯅ ꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯈꯤꯅ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗ ꯑꯃꯨꯛ ꯍꯥꯏ, "ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ, ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯁꯤꯡꯕꯨꯜ ꯑꯗꯣ ꯊꯥꯕꯤꯒꯦ, ꯏꯆꯥ ꯋꯥꯕꯅ ꯂꯣꯏꯔꯝꯂꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯣꯛꯊꯛꯇꯒꯤ ꯁꯤꯡꯕꯨꯜ ꯑꯗꯨꯕꯨ ꯊꯥꯕꯤꯔꯝꯃꯤ꯫ ꯁꯤꯡꯕꯨꯜ ꯑꯗꯨ ꯊꯥꯔꯕ ꯃꯇꯨꯡ ꯁꯈꯤꯅ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯑꯁꯨꯛ ꯆꯥꯎꯕ ꯁꯤꯡꯕꯨꯜ ꯑꯁꯤꯕꯨ ꯄꯨꯔꯛꯂꯤꯕꯁꯤꯕꯣ? ꯈꯔ ꯄꯤꯛꯅ ꯄꯨꯔꯛꯄ ꯌꯥꯗꯕ꯭ꯔꯣ? ꯅꯀꯣꯛꯇꯣ ꯆꯤꯛꯄꯗ ꯂꯣꯏꯔꯅꯤꯅꯦ." ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯅꯆꯥ ꯀꯔꯤꯁꯨ ꯇꯧꯔꯨꯏ꯫ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯁꯤꯡꯕꯨꯜꯁꯦ ꯆꯥꯎꯖꯕꯒꯤ ꯋꯥꯅꯤ, ꯌꯥꯝ ꯂꯨꯝꯕꯗꯤ ꯅꯠꯇꯦ꯫ ꯐꯔꯦ ꯂꯥꯛꯑꯣ, ꯉꯥꯏꯍꯥꯛꯅꯦ ꯄꯣꯊꯥꯔꯔꯣ, ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯀꯣꯛꯇꯣ ꯄꯥꯏꯕꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯒꯤ ꯃꯀꯣꯛ ꯑꯗꯨ ꯁꯈꯤꯅ ꯇꯞꯅ ꯇꯞꯅ ꯄꯥꯏꯕꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯨꯔꯒ ꯋꯥꯅ ꯍꯜꯂꯛꯂꯤꯕꯤ ꯈꯣꯝꯗꯣꯟꯁꯨ ꯁꯥꯎꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯉꯥꯡꯂꯝꯃꯤ, "ꯑꯁꯨꯛ ꯋꯥꯅꯅꯦ ꯆꯤꯡꯗꯒꯤ ꯁꯤꯡ ꯆꯜꯂꯨꯔꯒ ꯋꯥꯅ ꯍꯜꯂꯛꯄ ꯑꯁꯤꯗ ꯌꯨꯝ ꯌꯧꯔꯒ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯦ ꯄꯣꯊꯥꯕꯒ ꯐꯪꯂꯣꯏꯗꯧꯔꯤ꯫ ꯏꯆꯥꯅꯦꯅꯅꯦ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯁꯨꯅꯤꯡꯗꯕ ꯑꯇꯟꯕ ꯉꯥꯛꯇ ꯍꯦꯛ ꯂꯩꯁꯤꯜꯂꯗꯅꯅꯦ ꯑꯩꯅꯦ ꯄꯦꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤ." ꯈꯣꯝꯗꯣꯟꯒꯤ ꯃꯆꯥ 3ꯅꯤ, ꯃꯆꯥ ꯑꯍꯟꯒ ꯌꯥꯏꯃꯒꯅ ꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯇꯣꯟꯕꯅꯤ꯫ ꯃꯥꯡꯒꯣꯜꯗ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯥꯕꯗ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯁꯤꯡ ꯑꯗꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯈꯣꯝꯗꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯌꯥꯏꯃ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯌꯥꯏꯃ, ꯅꯪ ꯍꯧꯒꯠꯂꯣ, ꯑꯗꯨꯒꯅꯦ ꯊꯕꯛ ꯈꯔ ꯇꯧꯔꯨꯆꯣ, ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥꯒꯤ ꯃꯆꯤꯟꯁꯦ ꯍꯣꯔꯦꯟ ꯐꯥꯎꯕ ꯉꯥꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯄꯔꯣꯏ." ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯅ ꯑꯗꯨꯝꯅ ꯃꯆꯦ ꯑꯍꯜꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯁ ꯏꯆꯦ, ꯅꯪ ꯑꯣꯏꯅ ꯍꯧꯒꯠꯂꯣꯕ, ꯐꯃꯨꯡꯗ ꯂꯩꯔꯁꯤ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯏꯪꯂꯀꯥꯟꯁꯤꯗ ꯍꯧꯒꯠꯄꯒ ꯉꯝꯖꯔꯔꯣꯏ ꯑꯩ, ꯑꯇꯣꯝꯕꯗ ꯑꯣꯏꯅ ꯍꯥꯏꯌꯨ." ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏ, "ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ, ꯑꯁꯨꯛ ꯇꯟꯕꯁꯤꯕꯣ, ꯑꯩꯒꯅꯦ ꯇꯟꯕ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ." ꯌꯥꯏꯃꯗꯨꯅ ꯑꯃꯨꯛ, "ꯏꯆꯦꯅ ꯑꯇꯟꯕꯤ ꯑꯣꯏꯔꯝꯕꯩꯅꯦ ꯑꯩꯅꯅꯦ ꯇꯜꯂꯤꯁꯦ, ꯏꯆꯦꯅ ꯇꯟꯗꯕꯤ ꯑꯣꯏꯔꯝꯃꯗꯤꯅꯦ ꯑꯩꯁꯨ ꯇꯜꯂꯝꯃꯣꯏꯗꯕ, ꯏꯆꯦꯒꯤ ꯅꯇꯧꯗꯣ ꯅꯅꯥꯎ ꯑꯣꯏꯅ ꯇꯝꯂꯤꯕꯁꯦ." "ꯌꯥꯔꯦ ꯑꯉꯥꯡ ꯅꯪꯅꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯅꯆꯤꯟꯗꯣ ꯈꯨꯝꯗꯣꯏꯅ ꯇꯧꯔꯅꯨ." ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯕꯨ ꯑꯃꯨꯛ ꯍꯧꯗꯣꯛꯏ, "ꯑꯇꯣꯝꯕ, ꯍꯣ ꯑꯇꯣꯝꯕ, ꯏꯆꯦꯅ ꯀꯧꯔꯤꯕꯁꯦ ꯇꯥꯕ꯭ꯔꯣ? ꯌꯦꯡꯉꯨꯅꯦꯁꯦ, ꯇꯥꯅ ꯈꯨꯝꯗ꯭ꯔꯤꯕꯅꯦꯕ. ꯑꯇꯣꯝꯕ, ꯅꯪꯅꯦ ꯇꯨꯝꯁꯤꯟꯅꯔꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ, ꯑꯩ ꯍꯧꯒꯠꯂꯛꯑꯗꯤꯅꯦ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ. ꯑꯇꯣꯝꯕꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ." ꯈꯣꯝꯗꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯑꯁ, ꯈꯨꯝꯗ꯭ꯔꯦ ꯈꯪꯉꯗꯤ ꯀꯣꯛ ꯇꯣꯛꯀꯦꯗꯦꯕ, ꯑꯩꯈꯣꯏ ꯆꯦꯁꯦ ꯑꯗꯨꯝ ꯀꯧꯔꯒ ꯂꯩ ꯍꯥꯏꯕ, ꯍꯧꯒꯠꯇꯧꯕ ꯃꯣꯏ ꯑꯅꯤꯅ ꯍꯧꯒꯠꯇꯦ, ꯑꯩꯅ ꯍꯧꯒꯠꯂꯒ ꯆꯥꯛ ꯊꯣꯡ ꯍꯥꯏꯔꯤꯔ ꯈꯪꯗꯦꯕ." ꯃꯆꯦ ꯌꯥꯏꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯇꯣꯝꯕ, ꯏꯆꯦꯅ ꯀꯧꯕꯗꯤ ꯈꯨꯝꯗꯦ, ꯑꯗꯨꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯣ ꯀꯩꯒꯤꯅꯣ? ꯏꯆꯦ, ꯑꯩ ꯍꯧꯒꯠꯂꯒ ꯋꯥꯏ ꯇꯩꯔꯨꯔꯣ ꯍꯥꯏꯔꯣ?
Iche yaoina hogolo adugane thabok do sasat tarujo. Khomdon su mapanda ngang duna thabok sing ado loisilaga chak thongba horami. Ngasaidagi thabok tawriba se loisilagle. Kana amata hogolak ne aigi tengse pangdi base. Isa ahum popobu atanba makta ngai. Sakhi gi ne amata pukjabi macha nupi langlena nganna hogatuna mamagi mateng pangba. Migi masado kaya da pharigabano. Isa katal ahumna ne hawalaga chana naba chakse thonglage asumna isau lang duna chak thagallaga insang adu semduna leiringai matam aduda khomdongi mapureba ibochau adu yu ngauduna mayumda halaklami ibochau gona mangol ukhongteng aduda nga thaduna leiraga sumna hairaklami ha nungare aigi isa ahomdubu amatta hogoti jalane mama do halaga amu chaimi batare amukta haudoklukhi asi hairaga ibochauba adu hairi imungda changlai adubu khongpham chahaudaduna chakhrongi thongsil aduda khuti thiduna uprangna uplaga sitlaga tasili khomdona asumna hairi oho karino tawiriba dubo khongdo thangba hitrabro haujikta haina khongthang thangba yamna haigalaiye ibochauna magi nupida mu hairaklami hai mama nang hala amedana nate nang bu jingdagi halakpa kayang kuiragene kuire kadomdagino ayu angan basida yu amuk thaksiluriba dubo nacha singse haudoduna thabak ta holonge habadi tawdi kaisu kanadabadane yu thakduna matam manghanduna leithokliba dubo nati sen tanba oiramlabadine kayam phani ibo chawdu amuk khumlai ai sibo senga kari mata tandraba nangna haidubo yare amuk tumbiruro nanaina ne chaka loiraba matungda amuk kaujaraglage mama nangna ne shawdo thokna su pakcha khije thongliba cha hanjang do amatta hawraroi wani khomdondo macha singna hawalaktabaga mapuribena yu ngausilaga nisa khaiba aduga sauning mandana isai hoina saklakli ibo chawdu famduna leirambadagi magi nupina isai saklakpa aduda machinna pungthinduna tanthilai sauduna leirambi khomdondo mapuribe ibo chawgona adumna machinna pungthinduna tan tharakpa aduda khaunu nokthori ibo chawgona asumna mu hairi ho adumaina noklaga chak to thonglabadine hawgadaba maleba famungda tumduna leiribi khomdongi macha nupa atonba aduna asumna mu haiji aikhoi pabaga imaga se yai aikhoi ba se ngasaidagi saurambado paba hek lakpadagi isai oina sakle aduga pabana hekta machinna punga chinjale haiba machi yaimana amu hairi atumba nangna nganglibado taradine pabase amuk changlaani tumina layuko atombadu machi yaina hairiba wa adu achumba oibana makha tana kari amata haikiji tumina dum leikri tachengbasu machi yaina hairiba adu achumbani atombana ngangliba adu tarabadi mapabung adu changlaktuna makhoi machin mokpa hum adu amuk osilakadoribani nakal amaromdana langlel amadi mama sakhi anidu sumangda nungsa yaiduna puna sakchaminari mama sakhi na hai isagi ne hangam thongba sidi onthok na hawkre morong mepa sina ne marol ama hawriba isana bu thonglabadi ne ihawte hawkre imadi langlen mama na hairiba aduda momon nokse aduga hairaklami ima nazana thongba sibu asegi hawbrane imana nazane na hajinbadi nateko imana bu kaidobagi hajindoino hajinbaga nateko isana thongbase loina haw imagi nakta lingdana dum leiragi imagi seba se tawduna ahaw ba mayam ma pijadoini ima mama sakina mo aduni afaba mama ningba masa haibasidi adubune imagi bema ningoloina puklabadi mayum makai panba haibase taibang pal asigi chanabini do masa oibasingna mayum makai panduna masa masu pokduna tungi mirongi damakta afaba khunai ama sengmadoribani do langlena amo ima nasadi yumpalaroi imagi naktane somlejage ko ima yade isane yumpangadabani ningon singne mayum pankrabasu mama adubune konduna punna adumak leiminaba yaba ngaktani ko isane yumpaloi haibado matungdadi haiganu ko ima hoi sifar yumbu palabasu pandrabasu imabune nasanane konduna adum punna leiminagadoi imagi bema sak sabase amukta hana loisingisi
ꯑꯗꯨꯒꯅꯦ ꯋꯥꯔꯤꯗꯣ ꯏꯃꯥ ꯏꯆꯥ ꯍꯣꯔꯦꯟ ꯐꯥꯎꯕ ꯁꯥꯟꯅꯔꯁꯤꯀꯣ ꯑꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯦꯞꯂꯒ ꯆꯥꯛ ꯆꯥꯔꯤꯕ ꯑꯗꯨ ꯂꯣꯏꯅꯕ ꯆꯥꯈ꯭ꯔꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯃꯥ ꯁꯈꯤ ꯑꯅꯤꯗꯨ ꯃꯈꯣꯏ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯍꯤꯡꯈꯣꯜꯒꯤ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯔꯤ ꯂꯥꯡꯂꯦꯟꯗꯨ ꯅꯥꯄꯤ ꯐꯣꯏꯅ ꯐꯣꯏꯅ ꯃꯃꯥꯗ ꯑꯃꯨꯛ ꯍꯥꯏ ꯏꯃꯥ ꯅꯨꯡꯁꯥꯁꯦ ꯌꯥꯝꯅ ꯁꯥꯈ꯭ꯔꯦ ꯇꯣꯛꯂꯁꯤ ꯍꯣꯔꯦꯟꯅꯦ ꯅꯨꯃꯤꯠ ꯈꯔ ꯅꯦꯝꯊꯔꯛꯂꯒ ꯅꯥꯄꯤꯁꯤꯡꯁꯦ ꯑꯃꯨꯛ ꯐꯣꯏꯔꯁꯤ ꯃꯃꯥ ꯁꯈꯤꯅ ꯏꯁꯥ ꯄꯣꯊꯥꯖꯔꯨꯔꯣ ꯃꯇꯦꯛꯁꯦ ꯏꯃꯥ ꯂꯣꯏꯁꯤꯟꯕꯤꯔꯛꯂꯒꯦ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯍꯧꯒꯠꯂꯒꯦ ꯉꯁꯥꯏ ꯆꯤꯡꯗꯒꯤ ꯍꯩꯀ꯭ꯔꯨ ꯈꯔ ꯍꯦꯛꯂꯛꯄꯅꯦ ꯂꯧꯊꯣꯛꯎꯒꯦ ꯑꯗꯨꯒ ꯆꯥꯁꯤ ꯍꯣꯏ ꯂꯧꯊꯣꯛꯎꯔꯣ ꯏꯆꯥꯅꯅꯦ ꯊꯣꯛꯂꯛꯄꯗ ꯏꯃꯥꯁꯨꯅꯦ ꯃꯇꯦꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯝꯂꯒꯦ ꯂꯥꯡꯂꯦꯟꯗꯨ ꯏꯃꯨꯡꯗ ꯍꯩ ꯂꯧꯊꯣꯛꯄ ꯆꯪꯈ꯭ꯔꯤ ꯃꯃꯥ ꯁꯈꯤꯁꯨ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯐꯣꯏꯗꯨꯅ ꯂꯩꯍꯧꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯡꯂꯦꯟꯗꯤ ꯍꯩ ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯂꯥꯡꯂꯦꯟꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ ꯏꯃꯥ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯩ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯃꯃꯥ ꯁꯈꯤꯅ ꯂꯣꯏꯔꯦ ꯏꯃꯥ ꯂꯥꯛꯑꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯅꯥꯄꯤ ꯐꯣꯏꯔꯝꯕꯗꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯨꯈ꯭ꯔꯤꯗ ꯍꯥꯝꯗꯣꯛꯂꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯁꯈꯤꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯀ꯭ꯔꯨꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯁꯈꯤꯗꯨ ꯍꯩꯀ꯭ꯔꯨ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯥꯎꯈ꯭ꯔꯦ ꯍꯩꯀ꯭ꯔꯨꯒꯤꯅꯦ ꯃꯍꯥꯎ ꯑꯁꯤꯁꯨ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯑꯃꯨꯛ ꯍꯥꯏ ꯏꯃꯥ ꯍꯥꯎꯔꯗꯤ ꯈꯔꯒ ꯌꯥꯝꯅ ꯆꯥꯁꯤꯜꯂꯨꯗꯅ ꯏꯃꯥꯅꯦ ꯌꯥꯝꯅꯒ ꯆꯥꯕ ꯉꯝꯂꯣꯏꯀꯣ ꯏꯃꯥꯒꯤ ꯌꯥꯁꯦ ꯌꯥꯗ꯭ꯔꯦ ꯍꯩ ꯆꯥꯕꯒꯤꯅꯦ ꯄꯥꯡꯒꯜꯒꯅꯦ ꯌꯥꯎꯗ꯭ꯔꯦ ꯅꯈꯣꯏꯒꯤꯅꯦ ꯆꯍꯤ ꯃꯇꯥꯡꯗꯨꯗꯗꯤ ꯏꯃꯥ ꯍꯣꯏꯅ ꯆꯥꯔꯛꯄ ꯍꯩ ꯃꯌꯥꯝꯗꯨꯗꯤꯅꯦ ꯍꯩ ꯊꯤꯕꯅꯦ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯂꯤꯕꯅꯤ ꯏꯃꯥ ꯑꯗꯨꯗꯤ ꯍꯩ ꯄꯥꯜꯂꯤꯕ ꯍꯤꯡꯈꯣꯜ ꯃꯄꯨ ꯑꯗꯨꯅ ꯏꯃꯥ ꯎꯕꯗ ꯇꯥꯜꯂꯛꯇ꯭ꯔꯣ ꯍꯩ ꯍꯦꯛꯃꯟꯗꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯁꯤꯗꯤ ꯅꯃꯥ ꯑꯩꯅ ꯍꯩ ꯍꯦꯛꯄ ꯆꯠꯄꯗꯅꯦ ꯅꯪꯒꯤ ꯅꯄꯥꯕꯨꯡꯒꯅꯦ ꯊꯦꯡꯅꯔꯛꯏꯁꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯥꯡꯂꯦꯟꯗꯨ ꯏꯁꯤꯡ ꯁꯣꯛꯂꯨꯅꯕ ꯇꯨꯔꯦꯟꯗ ꯂꯥꯛꯂꯝꯃꯤ ꯇꯨꯔꯦꯜ ꯑꯗꯨꯁꯨ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯗꯨ ꯃꯊꯟꯇ ꯁꯨꯝꯅ ꯍꯥꯏꯖꯩ ꯇꯨꯔꯦꯟꯁꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯤ ꯑꯗꯨꯝ ꯂꯩꯕꯅꯤ ꯉꯁꯤꯅ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯁꯤꯅ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ ꯑꯩꯕꯨ ꯃꯤ ꯂꯥꯛꯄ ꯉꯥꯏꯈꯤꯁꯤꯔꯅꯦ ꯅꯠꯇ꯭ꯔꯒꯅ ꯏꯁꯤꯡ ꯁꯣꯛꯇꯕꯤ ꯍꯜꯂꯁꯤꯔꯅꯦ ꯂꯥꯡꯂꯦꯟꯗꯨ ꯏꯔꯣꯏꯕ ꯍꯩꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯤꯖꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯤ ꯂꯥꯡꯂꯦꯟ ꯉꯥꯏꯍꯥꯛ ꯇꯨꯔꯦꯟ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯟ ꯂꯩꯔꯥꯏ ꯑꯗꯨ ꯇꯝꯅ ꯀꯨꯝꯊꯔꯛꯂꯝꯃꯤ ꯃꯤ ꯀꯨꯝꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯕꯗꯤꯅꯦ ꯌꯥꯔꯔꯣꯏ ꯌꯨꯝꯗꯅꯦ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯏꯃꯥꯅ ꯉꯥꯏꯔꯝꯂꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯏꯁꯤꯡ ꯄꯨꯜ ꯑꯗꯨꯕꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯇꯨꯔꯦꯟꯗ ꯇꯥꯁꯤꯜꯂꯝꯃꯤ ꯂꯥꯡꯂꯦꯟꯗꯨ ꯄꯥꯈꯠꯄꯅ ꯀꯟꯅ ꯂꯥꯎꯖꯩ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯨ ꯃꯌꯥꯝꯅ ꯊꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯅ ꯏꯔꯥꯡꯅꯗꯨꯅ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯡꯂꯦꯟꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯃꯕꯨꯡ ꯇꯣꯂꯦꯜ ꯑꯗꯨ ꯇꯨꯔꯦꯟꯗ ꯀꯨꯝꯂꯛꯄ ꯃꯄꯥ ꯆꯥꯅꯗꯨꯅ ꯇꯣꯂꯦꯟꯅ ꯂꯥꯡꯂꯦꯟꯕꯨ ꯏꯁꯤꯡꯗꯒꯤ ꯂꯧꯈꯠꯄꯤꯗꯨꯅ ꯀꯟꯕꯤꯔꯝꯃꯤ ꯂꯥꯡꯂꯦꯟꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯝꯃꯤ ꯑꯗꯨꯒ ꯊꯛꯆꯤꯟꯈꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯣꯠꯊꯣꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯅ ꯋꯥꯕ ꯈꯔ ꯐꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯇꯣꯂꯦꯟꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯂꯥꯡꯂꯦꯟ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯊꯟꯇ ꯏꯁꯤꯡ ꯇꯨꯔꯦꯜ ꯑꯁꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯕꯁꯤꯕꯣ ꯅꯄꯥꯡ ꯑꯃꯠꯇꯒ ꯆꯠꯃꯤꯟꯅꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯂꯥꯡꯂꯦꯟꯗꯨ ꯄꯦꯔꯤ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ ꯇꯥ ꯇꯣꯂꯦꯟ ꯑꯩꯗꯤ ꯇꯨꯔꯦꯟꯗ ꯃꯤ ꯂꯩꯔꯝꯒꯗ꯭ꯔꯅ ꯏꯊꯟꯇꯅꯦ ꯃꯤ ꯍꯧꯗꯕꯤꯗ ꯂꯥꯛꯄꯅꯤ ꯏꯁꯤꯡ ꯁꯣꯛꯄ ꯑꯗꯨꯒ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤꯅꯦ ꯇꯥꯁꯤꯜꯂꯤꯅꯤ ꯇꯥ ꯇꯣꯂꯦꯟ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯑꯩ ꯉꯁꯤꯁꯦ ꯁꯤꯔꯝꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯗꯨ ꯀꯟꯅ ꯀꯞꯊꯣꯔꯛꯂꯤ ꯇꯣꯂꯦꯟꯅ ꯀꯞꯂꯤꯕꯤ ꯂꯥꯡꯂꯦꯟꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯒ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨꯁꯤ ꯅꯪꯅ ꯑꯗꯨꯝꯅ ꯀꯞꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯧꯒꯠꯂꯨ ꯌꯨꯝꯗ ꯍꯜꯂꯨ ꯏꯃꯥꯅꯅꯦ ꯅꯪ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯊꯋꯥꯏ ꯋꯥꯔꯝꯂꯅꯤ ꯇꯣꯂꯦꯟꯅ ꯂꯥꯡꯂꯦꯟꯕꯨ ꯆꯤꯡꯈꯠꯄꯤꯔꯝꯃꯤ ꯂꯥꯡꯂꯦꯟꯗꯨ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯛꯄ ꯇꯣꯂꯦꯟꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯥ ꯇꯣꯂꯦꯟ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯕꯒꯤ ꯇꯥ ꯇꯣꯂꯦꯟꯒꯤ ꯂꯃꯟ ꯑꯃꯗꯤ ꯇꯣꯟꯁꯤꯟꯖꯔꯤ ꯂꯥꯡꯂꯦꯟ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕ ꯈꯛꯇꯅꯤ ꯇꯥ ꯇꯣꯂꯦꯟꯒꯤ ꯂꯃꯟꯁꯦ ꯑꯩ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯁꯣꯏꯗꯅ ꯁꯤꯡꯖꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯡꯂꯦꯟꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ರಿ ꯇꯣꯂꯦꯟꯁꯨ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯇꯁꯦꯡꯕꯁꯨ ꯇꯣꯂꯦꯟꯅ ꯂꯥꯡꯂꯦꯟ ꯑꯁꯤ ꯂꯨꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕ ꯑꯣꯏꯕꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯂꯩꯖꯔꯛꯄꯅꯤ
ꯂꯥꯡꯂꯦꯟ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯃꯥꯒꯤ ꯃꯐꯝꯗ ꯇꯝꯖꯔꯝꯃꯤ꯫ ꯇꯣꯂꯦꯟꯅ ꯃꯥꯕꯨ ꯀꯟꯕꯤꯕ ꯑꯗꯨꯁꯨ ꯃꯃꯥꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯃꯥ ꯁꯈꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯍꯥ, ꯇꯣꯂꯦꯟꯅ ꯏꯆꯥꯕꯨ ꯀꯟꯕꯤꯔꯛꯏ ꯍꯥꯏꯕ? ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯕ ꯑꯉꯥꯡꯅꯤꯅꯦ, ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨꯅꯦ ꯉꯟꯇꯥꯅ ꯀꯥꯏꯅꯈꯤꯕꯅꯤ"꯫ ꯃꯃꯥ ꯁꯈꯤꯅ ꯇꯣꯔꯦꯟꯗ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯕꯨ ꯀꯧꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥ ꯁꯈꯤꯅ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯕꯨ ꯇꯣꯂꯦꯟꯗ ꯊꯥꯖꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯂꯦꯟꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯇꯣꯂꯦꯟ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯎꯅꯗꯨꯅ ꯂꯩ꯫ ꯇꯣꯂꯦꯟꯅ ꯍꯥꯏ, "ꯂꯥꯡꯂꯦꯟ, ꯏꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯪ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯣ?" ꯂꯥꯡꯂꯦꯟꯗꯨ ꯏꯀꯥꯏ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ, "ꯏꯃꯥꯅ ꯇꯥ ꯇꯣꯂꯦꯟꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯔꯛꯂꯤꯕꯗꯣ ꯑꯩ ꯏꯁꯥꯅ ꯌꯥꯔꯒꯦ ꯍꯥꯏꯈꯤꯕꯒꯤꯅꯤ꯫ ꯑꯩꯅ ꯇꯥ ꯇꯣꯂꯦꯟꯒꯤ ꯂꯃꯟ ꯑꯁꯦ ꯁꯤꯡꯒꯅꯤ ꯍꯥꯏꯈꯤꯕꯗꯣ ꯇꯥ ꯇꯣꯂꯦꯟꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯃꯟ ꯁꯤꯡꯕ ꯁꯛꯂꯒꯦ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯂꯦꯟ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯑꯅꯤ ꯑꯗꯨ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥ ꯑꯗꯨꯕꯨꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯤꯡꯈꯤꯔꯝꯃꯤ꯫